ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯏꯁꯩ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯗꯥꯏꯂꯣꯛꯁꯦ ꯁꯥꯡꯕꯅꯤ ꯁꯦꯔꯦꯟ ꯅꯥꯏ ꯇꯧꯖꯔꯒꯦ ꯍꯣ ꯄꯨꯄꯨ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏꯕꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯁꯨ ꯍꯥꯎꯏ ꯏꯄꯨꯗꯤ ꯏꯟꯖꯥꯡ ꯍꯥꯎꯃꯟꯈꯤꯗꯅ ꯆꯥꯛ ꯃꯌꯥꯝ ꯆꯥꯁꯤꯜꯂꯦ ꯇꯨꯝꯅꯤꯡꯉꯦꯅꯦ ꯄꯨꯄꯨ ꯑꯗꯨꯕꯨꯔꯣ ꯍꯣ ꯂꯣꯝꯕꯁꯨ ꯇꯦꯛꯇꯥꯁꯨ ꯄꯥꯐꯜꯁꯨ ꯊꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯔꯣꯕꯤꯃꯥꯗꯒꯤ ꯍꯋꯥꯏꯖꯥꯔ ꯂꯨꯄꯥ 100ꯒꯤ ꯂꯩꯔꯒ ꯊꯥꯛꯆꯟꯕꯅꯦ ꯑꯗꯨꯅ ꯍꯥꯎꯔꯤꯅꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯍꯥꯎꯔꯦ ꯄꯨꯄꯨ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯗꯕ ꯎꯆꯦꯛ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯕ ꯎꯆꯦꯛ ꯂꯩꯕꯔꯣ ꯄꯨꯄꯨ ꯍꯣ ꯂꯩ ꯍꯣ ꯃꯧꯕꯤ ꯏꯆꯤꯟꯅꯥꯎꯗꯤ ꯏꯃꯨꯡꯗ ꯆꯪꯕ ꯐꯠꯇꯦ ꯋꯥꯊꯣꯛ ꯂꯥꯊꯣꯛ ꯗꯁꯥ ꯇꯥꯏ ꯎꯔꯣꯛꯅ ꯌꯨꯝꯗ ꯇꯣꯡꯉꯗꯤ ꯑꯁꯤ ꯑꯅꯥ ꯅꯪꯉꯤ ꯐꯠꯇꯦ ꯎꯔꯣꯛ ꯌꯨꯝꯗ ꯇꯣꯡꯕ ꯐꯠꯇꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯕ ꯐꯕ ꯎꯆꯦꯛꯇꯤ ꯁꯦꯟꯗꯥꯡ ꯌꯨꯝꯒꯤ ꯁꯦꯟꯖꯤꯟ ꯁꯌꯥꯗ ꯃꯀꯣꯟ ꯁꯥꯏ ꯁꯦꯟꯕꯥꯡꯅ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯃꯀꯣꯟ ꯁꯥꯏ ꯃꯄꯨꯒꯤ ꯌꯨꯝꯅ ꯎꯞꯅ ꯁꯥꯕ ꯃꯅꯥꯏꯒꯤ ꯌꯨꯝꯅ ꯂꯣꯡꯅ ꯁꯥꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯥꯈꯣꯡ ꯆꯜꯂꯤꯕꯅꯤꯅꯦ ꯁꯦꯟꯕꯥꯡ ꯍꯥꯏꯁꯤꯕꯨ ꯄꯨꯄꯨ ꯁꯨꯃꯥꯏꯅ ꯈꯣꯡꯕꯗꯨꯔꯣ ꯏꯆꯥꯁꯥ ꯏꯁꯨꯖꯥ ꯁꯖꯤꯛꯁꯨ ꯆꯥꯛꯆꯥꯁꯨ ꯈꯥꯁꯨ ꯋꯥꯡꯁꯨ ꯆꯤ ꯆꯥ ꯍꯥꯏꯕꯗꯨꯔꯣ ꯄꯨꯄꯨ ꯏꯁꯨꯗꯤ ꯁꯦꯟꯕꯥꯡꯒꯤ ꯃꯔꯣꯟꯒ ꯈꯪꯉꯤꯅ ꯄꯨꯄꯨ ꯁꯦꯟꯕꯥꯡ ꯍꯥꯏꯗꯨꯗꯤ ꯎꯄꯥꯟꯗ ꯇꯣꯡꯗꯦ ꯄꯔꯤꯡꯗ ꯄꯔꯦꯡ ꯇꯣꯡꯕꯅꯤ ꯄꯨꯄꯨ ꯑꯗꯨꯒꯅꯦ ꯄꯨꯄꯨ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯦꯛ ꯈꯣꯡꯕ ꯎꯆꯦꯛ ꯑꯃ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯨꯄꯨ ꯀꯃꯥꯏꯅ ꯈꯣꯡꯉꯤꯕ ꯑꯣ ꯄꯨꯄꯨ ꯑꯩ ꯈꯣꯡꯒꯦꯀꯣ ꯄꯨꯄꯨꯅ ꯍꯣꯔꯦꯟ ꯎꯆꯦꯛꯀꯤ ꯃꯃꯤꯡ ꯍꯥꯏꯌꯣ ꯇꯥꯄꯤꯌꯨ ꯇꯥꯇꯦ ꯇꯥꯄꯤꯌꯨ ꯇꯥꯇꯦ ꯇꯥꯄꯤ ꯄꯤ 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 ꯇꯥꯇꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯎꯆꯦꯛꯅꯣ ꯄꯨꯄꯨ ꯑꯗꯨꯗꯤ ꯆꯔꯣꯏꯅꯤꯅꯦ ꯆꯔꯣꯏꯗꯤ ꯅꯣꯡꯉꯥꯟꯗꯧꯔꯦ ꯈꯨꯟꯖꯥ ꯁꯥ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯍꯧꯒꯠꯂꯒ ꯃꯥꯡꯗ ꯁꯟ ꯄꯥꯕꯣꯠ ꯍꯣꯏꯗꯨꯅ ꯃꯅꯤꯡ ꯂꯕꯨꯛ ꯃꯃꯥꯡ ꯂꯕꯨꯛ ꯁꯝꯄꯣꯛ ꯈꯣꯏꯕ ꯆꯠꯂꯤꯕ ꯑꯔ ꯇꯤꯇꯤꯒꯤ ꯈꯣꯟꯖꯦꯜꯅ ꯂꯕꯨꯛ ꯃꯥꯏꯀꯩ ꯅꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯏꯟꯁꯀꯤ ꯃꯇꯝꯅꯤꯅ ꯑꯔ ꯇꯤꯇꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯔꯦ ꯍꯣ ꯑꯗꯨꯅꯔ ꯄꯨꯄꯨ ꯍꯣ ꯁꯣꯔꯥꯠꯀꯤ ꯂꯨꯍꯣꯡꯕꯒꯤ ꯎꯁꯣꯞ ꯀꯠꯄꯗ ꯊꯣꯡꯒꯥꯟꯗ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯗꯣꯛꯄꯗ ꯅꯍꯥꯟ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯄꯨꯄꯨ ꯍꯣ ꯂꯥꯅ ꯁꯦꯝꯕ ꯇꯨꯡꯒꯥꯗꯨꯗ ꯏꯁꯤꯡ ꯍꯥꯞꯄꯤ ꯍꯧꯖꯤꯛꯇꯤ ꯁꯥꯏꯟꯁꯀꯤ ꯃꯇꯝꯅꯤꯅ ꯍꯣ ꯃꯤꯅꯔꯦꯜ ꯕꯣꯇꯜ ꯑꯆꯧꯕꯗꯨ ꯂꯥꯏꯁꯨ ꯊꯛꯑꯃꯥꯅꯤꯀꯣ ꯄꯨꯄꯨ ꯍꯣ ꯊꯛꯑꯕꯅꯤ ꯂꯥꯏꯁꯨ ꯊꯛꯑꯕꯅꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯑꯣꯏꯕꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯃꯥꯡꯉꯩꯗ ꯃꯣꯏꯔꯥꯡꯐꯧ ꯀꯣꯉꯥꯡꯕꯤ ꯀꯛꯆꯤꯡꯐꯧ ꯇꯨꯃꯥꯏ ꯅꯣꯡꯃꯥꯟꯕꯤ ꯆꯪꯂꯩꯒ ꯉꯥꯇꯣꯜ ꯑꯇꯦꯛꯄꯒ ꯊꯣꯡꯕ ꯍꯥꯏꯅꯔꯝꯃꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯎꯈꯤꯗꯔꯦ ꯑꯃꯠꯇ ꯇꯥꯈꯤꯗꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯪꯒꯣꯜ ꯊꯟꯅ ꯂꯣꯏꯔꯝꯕ ꯁꯟꯁꯤꯡꯁꯨ ꯑꯃꯠꯇ ꯎꯗꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯔꯝꯒꯤ ꯁꯟ ꯕꯤꯁꯤ ꯐꯣꯠꯁꯟꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤ ꯃꯤꯔꯣꯟ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯍꯨꯠ ꯃꯤꯇꯣꯞꯅ ꯁꯤꯟꯈꯤꯗꯔꯥ ꯈꯟꯕꯗ ꯄꯨꯄꯨꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯄꯨꯄꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯄꯨ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯀꯦ ꯈꯜꯂꯣꯅꯨꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯃꯅꯤꯄꯨꯔ ꯄꯥꯝꯃꯨꯖꯩꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯩꯅꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏꯅ ꯄꯤꯈꯝꯅꯗ꯭ꯔꯤꯉꯩ ꯂꯩꯔꯤꯛ ꯑꯃ ꯃꯥꯡꯍꯜꯂꯣꯏ ꯎꯐꯨꯟ ꯐꯧ ꯄꯥꯝꯃꯨꯖꯩ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯃꯅꯤꯄꯨꯔ ꯂꯥꯛꯑꯣ ꯌꯥꯝꯕ ꯈꯣꯏ ꯂꯥꯛꯑꯣ ꯃꯔꯨꯞꯁꯥ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯇꯦꯜꯂꯨꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯈꯪꯍꯟꯁꯤ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯔꯨꯁꯤ ꯃꯩꯇꯩꯒꯤ ꯂꯤꯡꯖꯦꯜ ꯈꯪꯍꯟꯁꯤ ꯂꯥꯛꯂꯣ ꯈꯨꯟꯖꯥ ꯁꯥ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯈꯪꯉꯨꯁꯤ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯔꯨꯁꯤ ꯃꯩꯇꯩꯒꯤ ꯂꯤꯡꯖꯦꯜ ꯈꯪꯍꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯃꯅꯤꯄꯨꯔ
ꯄꯨꯟꯁꯟꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯥꯁꯤꯡ ꯄꯨꯟꯁꯟꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯥꯁꯤꯡ ꯂꯥꯎꯔꯁꯤꯅꯦ ꯖꯣꯏꯒꯤ ꯙꯅꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯏꯁꯨꯒꯤ ꯏꯁꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩ ꯏꯁꯩ ꯁꯛꯄ ꯂꯣꯏꯖꯔꯦ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯅ ꯏꯔꯣꯟꯕ ꯁꯤꯅ ꯆꯝꯐꯨꯠ ꯁꯤꯅ ꯄꯣꯔꯣꯝ ꯊꯣꯡꯕ ꯁꯤꯅ ꯁꯤꯡꯖꯨ ꯁꯤꯁꯤꯅ ꯍꯋꯥꯏꯖꯥꯔ ꯑꯩꯅ ꯂꯣꯏꯅ ꯂꯥꯡꯖꯕ ꯉꯥꯛꯇꯅꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯦ ꯃꯌꯥꯝ ꯆꯝꯐꯨꯠꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯅ ꯂꯨꯛꯂꯩꯒ ꯑꯂꯨꯒ ꯍꯋꯥꯏ ꯃꯨꯕꯤꯒ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯂꯣꯟꯕꯅꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯛꯇꯅꯤ ꯍꯋꯥꯏꯖꯥꯔꯁꯨ ꯈꯤꯇꯪ ꯄꯣꯔꯣꯝ ꯊꯣꯡꯕ ꯆꯥꯔꯒꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯗꯤ ꯔꯧ ꯆꯣꯡꯕꯅꯤꯅ ꯃꯔꯨꯞ ꯃꯁꯤꯡ ꯌꯥꯝ ꯌꯥꯎꯋꯦ ꯄꯣꯔꯣꯝꯁꯤꯅ ꯐꯔꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯊꯣꯏꯗꯤꯡꯁꯨ ꯊꯥꯛꯆꯜꯂꯦ ꯏꯀꯥꯏꯊꯕꯤꯁꯨ ꯌꯣꯡꯆꯥꯛ ꯃꯄꯥꯟꯁꯨ ꯀꯣꯕꯤꯁꯨ ꯍꯥꯞꯄꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯛꯇꯅꯤ ꯒꯨꯂꯤ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯌꯣꯡꯆꯥꯛ ꯏꯁꯩ ꯁꯛꯄ ꯀꯥꯟꯗꯤ ꯍꯩꯄꯣꯟꯇꯦꯗ ꯁꯨꯝ ꯊꯕꯛ ꯇꯧ ꯇꯧꯅ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯁꯥꯒꯠꯄꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯁꯦꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯋꯤ ꯒꯨꯂꯤꯒ ꯌꯣꯡꯆꯥꯛꯀ hawai mình cứ bên cho họ đấy 생주금방 이런거금방 나 ang어금방 나 빠면 나 공부해 나 그게 cái quá hình này 나 공부 좀 하고 해도 뭐 렘병을 quên cái gì như tạo và phấn không mình hao đấy nhiều để mấy rồi ngã cùng của em mà 생주지 안 빠면 이제 나라간다 가이자는 게는 하 힘들 내리는데 이만한 한 거다 생주자기 하야나 민은 와 있네 그만 탑이다
ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯉꯥꯛ ꯄꯣꯔꯣꯝ ꯊꯣꯡꯕ ꯂꯦꯝꯃꯦ ꯃꯊꯪꯒꯤ ꯁꯦꯔꯦꯟꯗ ꯎꯆꯦꯛꯀꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ